ꯑꯍꯥꯟꯕꯃꯛꯇꯗ ꯄꯨꯄꯨꯐꯣꯛ ꯇꯤꯚꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯁꯣꯅꯝ ꯆꯅꯨꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯄꯥꯔꯤꯍꯜ ꯑꯃꯗꯤ ꯃꯤꯇ꯭ꯔꯪꯒꯤ ꯆꯩ꯫ ꯃꯊꯥꯏ ꯊꯥꯏꯅꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯃꯗ ꯄꯥꯔꯤꯍꯜ ꯀꯧꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛ ꯂꯩꯔꯝꯕ ꯑꯣꯏꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯄꯥꯔꯤꯍꯜ ꯑꯗꯣ ꯃꯈꯣꯏꯒꯤ ꯀꯣꯅꯨꯡꯒꯤ ꯋꯥꯡꯃꯗ ꯊꯣꯛꯂꯛꯇꯨꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯁꯥꯟꯅꯔꯤꯉꯩ ꯅꯨꯄꯤ ꯑꯃꯅ ꯃꯀꯣꯛꯇ ꯆꯐꯨ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯄꯗꯣ ꯄꯥꯔꯤꯍꯜꯅ ꯍꯦꯛ ꯎꯔꯨꯔꯦ꯫ ꯃꯗꯨ ꯎꯕꯗꯒꯤ ꯄꯥꯔꯤꯍꯜ ꯃꯇꯣꯝꯇ ꯍꯥꯏꯖꯩ, ꯉꯁꯤꯗꯤ ꯑꯩꯒꯤ ꯈꯨꯠ ꯑꯁꯦ ꯀꯌꯥꯝ ꯆꯨꯝꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯒꯦ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯅꯥꯎꯔꯤ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯄꯨꯔꯛꯂꯤꯕ ꯆꯐꯨ ꯑꯗꯨꯗ ꯀꯥꯞꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯆꯐꯨ ꯑꯗꯨ ꯀꯥꯏꯔꯝꯃꯤ꯫ ꯆꯐꯨ ꯑꯗꯨ ꯀꯥꯏꯔꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯁꯥꯎꯔꯗꯨꯅ, "ꯀꯔꯤꯅꯣ ꯅꯨꯄꯥ ꯃꯆꯥ, ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯑꯁꯤꯕꯣ? ꯍꯣꯏꯗ, ꯃꯄꯥ ꯂꯩꯇꯕ ꯃꯆꯥꯅ ꯇꯧꯊꯣꯔꯛꯄꯕꯨ ꯀꯌꯥꯝ ꯅꯥꯇꯩ ꯆꯥꯒꯅꯤ ꯍꯥꯏꯕꯒꯦ" ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯨꯄꯤꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯥꯔꯤꯍꯜꯅ, "ꯀꯔꯤ ꯍꯥꯏꯕꯅꯣ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯕꯗꯣ?" ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯅꯨꯄꯤ ꯑꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯍꯥꯏꯅ ꯈꯨꯝꯂꯛꯏ꯫ ꯄꯥꯔꯤꯍꯜꯅ ꯑꯃꯨꯛꯁꯨ ꯍꯪꯖꯤꯜꯂꯤ, "ꯅꯠꯇꯦ, ꯅꯪꯅ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯄꯥꯒꯤ ꯃꯔꯝꯗ ꯋꯥ ꯑꯃ ꯍꯥꯏꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ." ꯅꯨꯄꯤ ꯑꯗꯨ ꯀꯤꯔꯗꯨꯅ ꯑꯩ ꯀꯔꯤꯃꯠꯇ ꯍꯥꯏꯗꯦ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤ ꯑꯗꯣ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯅ ꯆꯠꯈ꯭ꯔꯕꯗ ꯄꯥꯔꯤꯍꯜꯗꯣ ꯀꯣꯅꯨꯡ ꯇꯝꯅ ꯆꯦꯜꯂꯛꯏ꯫ ꯑꯗꯨꯒ ꯃꯃꯥꯕꯨ ꯀꯧꯔꯝꯃꯤ꯫ ꯄꯥꯔꯤꯍꯜꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯃꯃꯥ ꯑꯗꯨ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯪꯂꯛꯏ, "ꯏꯃꯥꯒꯤ ꯄꯥꯔꯤꯍꯜ, ꯀꯩꯗꯧꯔꯦ ꯅꯪꯅ ꯏꯃꯥꯕꯨ ꯑꯗꯨꯛ ꯀꯟꯅ ꯀꯧꯔꯤꯕꯗꯤ?" ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯄꯥꯔꯤꯍꯜꯅ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯑꯩꯒꯤ ꯑꯄꯣꯛꯄ ꯏꯄꯥ ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ?" ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯄꯥꯔꯤꯍꯜꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯃꯃꯥ ꯑꯗꯨꯅ, "ꯏꯕꯨꯡꯉꯣ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯗꯨ ꯍꯪꯂꯤꯕꯗꯤ?" ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯄꯥꯔꯤꯍꯜꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "ꯏꯃꯥ, ꯅꯆꯥ ꯑꯩꯉꯣꯟꯗ ꯉꯁꯤꯗꯤ ꯑꯩꯒꯤ ꯑꯄꯣꯛꯄ ꯏꯄꯥꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯕꯤꯔꯣ꯫ ꯑꯩꯒꯤ ꯏꯄꯥ ꯀꯔꯥꯏꯗ ꯂꯩꯈ꯭ꯔꯕꯒꯦ?" ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯄꯥꯔꯤꯍꯜꯒꯤ ꯋꯥꯍꯪꯗꯨꯗ ꯃꯃꯥ ꯑꯗꯨꯅ ꯄꯥꯔꯤꯍꯜꯒꯤ ꯂꯦꯡꯖꯨꯝꯗ ꯄꯥꯏꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯂꯤꯒꯅꯤ ꯑꯩꯅ ꯅꯪꯒꯤ ꯑꯄꯣꯛꯄ ꯏꯄꯥ ꯈꯛꯇꯒꯤ ꯋꯥꯔꯤ ꯅꯠꯇꯅ ꯅꯪꯒꯤ ꯑꯄꯣꯛꯄꯤ ꯏꯃꯥꯒꯤ ꯋꯥꯔꯤꯁꯨ ꯌꯥꯎꯅ ꯉꯁꯤꯗꯤ ꯏꯆꯥꯒꯤ ꯃꯐꯝꯗ ꯑꯩꯅ ꯂꯤꯒꯅꯤ." ꯃꯃꯥ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯄꯥꯔꯤꯍꯜꯗꯣ ꯉꯛꯂꯗꯨꯅ, "ꯍꯥ, ꯏꯃꯥꯒꯤꯁꯨ ꯍꯥꯏꯕ? ꯀꯔꯤꯅꯣ ꯏꯃꯥ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯗꯨꯕꯣ? ꯅꯍꯥꯛꯄꯨ ꯑꯩꯒꯤ ꯑꯄꯣꯛꯄ ꯏꯃꯥ ꯅꯠꯇꯕ꯭ꯔꯥ? ꯅꯆꯥꯕꯨ ꯑꯃꯨꯛꯇꯗꯤ ꯋꯥꯈꯜ ꯇꯥꯍꯟꯕꯤꯌꯨ, ꯋꯥꯔꯤ ꯑꯗꯨꯕꯨ ꯂꯤꯕꯤꯔꯣ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯃꯥ ꯑꯗꯨꯅ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ "ꯌꯦꯡꯉꯣ ꯄꯥꯔꯤꯍꯜ, ꯅꯪꯒꯤ ꯅꯃꯥꯒꯤ ꯃꯃꯤꯡ ꯂꯩꯃꯜ ꯀꯧꯏ꯫ ꯃꯍꯥꯛ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯇꯣꯟ ꯇꯣꯟꯕꯤ ꯏꯅꯥꯎꯅꯨꯄꯤꯅꯤ꯫ ꯑꯩꯈꯣꯏ ꯏꯆꯤꯟꯅꯥꯎ 8ꯅꯤ꯫ ꯑꯩꯈꯣꯏ 8 ꯑꯁꯦ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ 8ꯇ ꯂꯨꯍꯣꯡꯂꯛꯑꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ 8ꯀꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ 8, ꯅꯪꯒꯤ ꯑꯄꯣꯛꯄ ꯏꯄꯥꯁꯨ ꯌꯥꯎꯅ, ꯃꯈꯣꯏ ꯂꯥꯟꯐꯝ ꯑꯃꯒꯤꯗꯃꯛ ꯀꯣꯅꯨꯡ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯑꯇꯣꯟꯕꯤ, ꯅꯪꯕꯨ ꯄꯣꯛꯄꯤ ꯅꯃꯥ ꯂꯩꯃꯜꯗꯣ ꯃꯀꯨꯝ ꯃꯊꯥ ꯁꯨꯗꯨꯅ ꯅꯪꯕꯨ ꯄꯣꯛꯈꯤ꯫ ꯅꯪꯒꯤ ꯅꯨꯡꯁꯤꯔꯕ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ 8 ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯈꯤ꯫ ꯑꯩꯈꯣꯏ 8ꯀꯤ ꯏꯍꯥꯟ ꯍꯥꯟꯅ ꯐꯪꯖꯕ ꯏꯆꯥꯅꯤ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯄꯥꯔꯤꯍꯜ ꯍꯥꯏꯅ ꯀꯧꯈꯤ꯫ ꯑꯩꯈꯣꯏ ꯏꯆꯤꯟꯅꯥꯎ 8ꯅ ꯅꯪꯕꯨ ꯎꯔꯒ ꯁꯨꯝꯅ ꯈꯟꯖꯈꯤ, ꯀꯣꯅꯨꯡ ꯑꯁꯤꯗ ꯅꯪ ꯄꯣꯛꯂꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯄꯨꯔꯣꯏꯕ 8 ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯂꯣꯏꯅ ꯀꯣꯛꯂꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯅꯪ ꯄꯣꯛꯄ ꯅꯨꯃꯤꯠ 8ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯀꯣꯅꯨꯡ ꯑꯗꯨꯗ ꯇꯝꯊꯤꯕ ꯃꯤꯇ꯭ꯔꯪ ꯍꯩꯔꯕ ꯅꯨꯄꯥ ꯑꯃꯈꯛ ꯂꯥꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯃꯥ ꯍꯜꯂꯗꯨꯅ ꯄꯥꯔꯤꯍꯜꯗ ꯋꯥꯔꯤ ꯑꯗꯨ ꯂꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯤꯇ꯭ꯔꯪ ꯍꯩꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯩꯃꯜꯒꯤ ꯐꯖꯕꯗꯨ ꯎꯔꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯅꯪꯒꯤ ꯐꯖꯕꯅ ꯑꯩꯒꯤ ꯊꯃꯣꯏ ꯈꯨꯗꯨꯝ ꯆꯟꯈ꯭ꯔꯦ꯫ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯄꯥꯝꯃꯤ꯫ ꯅꯍꯥꯛꯀ ꯑꯩꯒ ꯂꯨꯍꯣꯡꯂꯁꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯩꯃꯜꯅ ꯃꯤꯇ꯭ꯔꯪ ꯍꯩꯔꯕ ꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨ ꯂꯥꯜꯂꯤ꯫ ꯑꯩꯗꯤ ꯏꯄꯨꯔꯣꯏꯕ ꯂꯩꯔꯕꯤ, ꯃꯧꯒꯤ ꯁꯤꯡꯗ ꯆꯜꯂꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯑꯩ ꯌꯥꯕ ꯉꯝꯂꯣꯏ" ꯍꯥꯏꯔꯝꯂꯒ ꯂꯩꯃꯜ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯂꯩꯃꯜꯅ ꯆꯠꯈ꯭ꯔꯕꯗ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯅꯨꯄꯥ ꯑꯗꯨ ꯁꯥꯎꯔꯗꯨꯅ ꯃꯤꯇ꯭ꯔꯪꯒꯤ ꯆꯩ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯂꯩꯃꯜꯕꯨ ꯈꯨꯗꯛꯇꯨꯗ ꯍꯨꯏ ꯑꯣꯜꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯅꯨꯄꯥ ꯑꯗꯨ ꯅꯣꯛꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯈꯪꯕ꯭ꯔꯥ ꯅꯨꯄꯤ, ꯑꯩꯅ ꯂꯨꯍꯣꯡꯁꯤ ꯍꯥꯏꯕꯗ ꯀꯔꯤꯒꯤ ꯌꯥꯗ꯭ꯔꯤꯕꯅꯣ? ꯍꯧꯖꯤꯛꯇꯤ ꯅꯪ ꯍꯨꯏ ꯑꯣꯜꯂꯦ, ꯑꯗꯨꯅ ꯑꯩꯒ ꯆꯠꯈ꯭ꯔꯁꯤ" ꯍꯥꯏꯗꯨꯅ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯩꯃꯜꯅ ꯑꯣꯟꯕ ꯍꯨꯏ ꯑꯗꯨꯕꯨ ꯄꯨꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯩꯃꯜꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯗꯤ ꯉꯛꯄꯗ ꯈꯝ ꯊꯦꯡꯂꯦ꯫ ꯃꯈꯣꯏꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯆꯠꯈꯤꯗꯅꯕ ꯈꯥꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯃꯆꯤꯟ ꯃꯅꯥꯎ 8 ꯑꯗꯣ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯂꯩꯍꯧꯏ꯫
असमना मित्रंग हैरबा नुपा अदुना लैमल बुहुई ओलहंदुना पुदुना चटकी हाइबा असि मचिन मनाव तरुक अदुना मखोइगी मपुरोइबा तरुकता पाउ पिखिरमी लैमल बु मित्रंग हैबा नुपा अदुना फारगा पुख्रे हाइबा पाउ अदु ताबदगी निंगथौगी मचानुपा तरेट अदु लाक्तुना मित्रंग हैरबा नुपा अदुगी मनाक्ता चटखिरमी ngasai wari liram libi laimal gi machi ahal adu hihik launa kapladuna pari handa asumna mong makha taraklami madu chatkhibadagi nangi apokpa ipa ipan singado mafam masida amuk hana lakhidre makhoi soidana siramlagani haiduna kaplami pari handa asumna mo hangla ami aduga aigi imadi hinglam khigadra haina hanglai pari hangi wadu tabada mama haladuna sumna khumlai ibungo nangbu pokpi ima adusu soidana siramlagani mahak hinglamgani haiba ai thajade pari hana sumna mo hairakami ima nahakna nahan makhaina cha aingonda wari ase libidriba karigino haiduna hanglami mama haladuna sumna khumlai ibungo matam aduda dinangdi angang yamna oiri aduna imana nangonda wari ase lidabani haiduna hairakami madudagi pari handu phamlambadagi phukhagolai aduga sumna hairai ima ai mitrang haiba nupadugi manakta soidana chatkani aduga aigi ima amadi ipa ipan pumnamakki khongul liruge hairaga chatkirami pari halgi matawduna mama haldu pakhatuna tanarai ibungo pari hal nangbo mukta ngai ko haiduna khamjai atopa machin manaw manga adusu kaidaurabagi iche kaigino pari hal nakana chenkribase haiduna hangi machi ahal aduna sumna khumlai aina magi mama mapagi wari adu lirure aduna mitrang haiba nupadugi manakta mama mapabu thiba chatkani haina chatkribani haiduna tamlami machi haladuna sumna khumlai aina magi mama mapagi wari adu lirure aduna mitrang haiba nupadugi manakta mama mapabu thiba chatkani hairibani tanja aduda pari hanlado ta ama paiduna thogla ami madu ubada mama taruk aduna khamjarami ibungo pari hal nangna chake khalibado aranba wakhalni nangdi supnagi pikliba angang ama khaktani aduga nangna chatkadoriba mafam adudi tamthiraba phatraba mitrang hairaba nupa amagi manaktani nang chatkino haina khamlami adubu pari halna yaba kauba laikhidri ima nakhoi na aibu khamlaganu ai chatlagi haiduna mama taruk aduda khurumlami aduga kanna chenkhirami mama haladu kaptuna sumna kauhawi imagi bungo pari hal nangi apokpi ima amadi apokpa ipa ipan pumnamak sikhrabani aikhoi nang khakta ngairabani nangna chatkrabadi aikhoi kana yengduna lehaw haibano haiduna kaptuna lehaurami asumna sum pari hanna lakpada angakpa khungang ama thingnari khul adu mi kanamta taba ude pari halna khul adu bu yengduna asumna khali kari matawno sibo khul asina thawai panba jiba amata uba phangdriba sibu karigino pari hanna sum lakpada hanubi ama khakti uri ahal adu ubada pari hanna changsinduna asumna hangla ami ibo amukta ngaibiko khulla sida leiba miyoi singdi karai karai da chatkrabagi mi amata leiba udriba sibu karigino haiduna hanglammi hanubi aduna sumna khumlai ibungo khulla sida yamna chawba kai ama lei mahakna ayamba midi loina chathokre ningthauna kai adubu hatnaba tharakpa lanmi singsu kai aduna hekta loina chathoi aduna maram oiraga khulla sida leiriba miyoi singase mapan thoknaba kiduna thoknaraktribani haiduna khumlaklammi tanja sida kai aduna ngangbagi makhau taraklammi ahal aduna ibungo lao yam thuna imungda changhorasi natrabadi kai ase yausilaklagani haiduna hairaklammi hanubi adugi wadu pari hanna karisu thausadana ai chatlagi haiduna chakki ahal aduna sumna hairai nangna chatlibadubu karaidano nupa macha imung asida yam thuna changlau natrabadi nang soidana kai aduna chakhiba tare haiduna hairammi adubu pari hanna sumna khumlai ibok ai amuk soidana halakhini ai chatle hairamduna pari hando chakhirammi mahangna sumlakpada ningthau konung amasu urami aduga pari hanna kai adubu thirai phanglaktrabada pari hanna sumna khali aina kai asibu thiraroi mafam asida ai leptuna leiragi aduga kai aduna aibu soidana chaba tholakani haiduna khalami asumna pari hanna konung mamang aduda leptuna leiringai kai adu thogla ami kai aduna ngangduna pari hangi manak tamna changsilai madu ubada pari hanna mana pairakpa ta aduna langduna kai adubu hatoklami aduga kai adugi khujinga mamaiga kakthatuna puraklaga
ngasai gi ahal adugi manakta amuk halai. Asumna mathangi numitni ningthau konung aduda phi suba nupa ama khak laklami. Mahakna lakpa matamda kai aduna siraga laiba adu urami. Aduga phi suba nupa aduna matomta khanjai. Is kai asidi siduna lairedana. Mahakti matau karamna siriba. Asuk chawba kai ase taibang miyoibana hatpadi oiraroi. Ai khangli kai ase chaba tumdabadagi siba soidana oiramgani. Aigi dawyaba numini ngasi se haiduna ningthaugi manakta changlammi. Aduga sumna hairami. Iningthau hojikti kai adugi damak wabiruranu akiba karisu lairuranu haiduna hairami. Ningthau adudi ngakladuna he karino phi suba nupa nahakna hairiba adubo. Nupa aduna sumna khumlai. Iningthau kai edu aina hatokre thajadraga amukta yengbiru lao mapanda kai edugi asiba haksang taduna leihorabani iningthau haiduna hairami. Ningthau adudi nupa adugi wadu ngakladuna makhoi khara mapanda tholaktuna yengba matamdadi tasengnamakki kai edo siduna leirambadu ururi. Madudagi ningthau adu pelami aduga sumna hairai. He nupa nahaki nathongna na ringjel aina thagali nangbo aina mana matum chawna pigani haiduna hairaklammi. Tanja adada ningthaugi machanupi adu chenthораktuna asumna hairai. Ipa ibungo nupa aduna kai edu hatle hairabadi kai edugi khujinga mamaiga karaida chatkrabage hangbiyo haiduna hairai. Machanupigi wadu tabada ningthau aduna hoine chumine hayu nupa kai esigi khujinga mamaiga adu karaida chatkrabage haiduna hanglammi. Ningthau adugi wahang aduda mara lairaba phi suba nupa ado tumina laisinkhre. Ningthaugi machanupi asin Ningthaugi machanupi aduna sumna mu makha tarami. Ipa ibungo kai edubu hatlibadi nupa macha ama khaktani. Ningthaugi machanupigi wadu tabada mayamdo ngaklammi. Ningthau aduna machanupida unsinduna sumna hanglai. Phare bema nahangna matau karamna uhauribano haiduna hanglammi. Ningthaugi machanupi aduna Ipa ibungo aina ngarang aigi kagi thongnaw ado hangdoktuna ayingba nungsi chaduna hakchik langlingai tanja adudani kai adubu hatlaba matungda nupa aduna kai adugi khujinga mamaiga kaktuna pukhiba do aina uhawi. Nupa macha adubu aina aigi inai thaduna nupa macha adubu mafam asida puraknaba haikrabani haiduna khumlaklammi. Ngasaigi phi suba nupa aduda onsinduna ningthau aduna hanglai. Aigi chanupina hairiba wafam ase achumbara hayu haiduna. Nupa adu kina achumbani iningthau nanaiba mukta ngakpiyu haiduna khurumjarami. Tanja asida pari halbu ningthaugi manai kharana puduna changlaklammi. Pari hal ubada ningthau aduna sumna hanglai. Nupa macha nahak nara kai asibu hatliba haiduna hanglaklammi. Pari halna makhutlona duna mani ningthau haiduna khumlammi. Ningthau aduna pari halda yengduna sumna hairai. Nupa macha nahak ase achamba minate haiba ai khangi. Ngasidagi nangonda aigi chanupi ase thajarabani. Nahak mafam asida lengdana layo haina hairaklammi. Ningthau adugi wadu tabada pari hanna sumna khumlai. Iningthau aihak iningthaugi ichanupi asiga luhongba adu yazai. Adubu ai mafam asida laibadi ngamjakhiroi. Aigi ningjaba pandam ama laijari. Mitrang hairaba nupa adugi manakta chattuna aigi ima ipa ipangi khongul hana lirukhige. Madu halaklaga ehak maza ibe mabu lawba laksage haiduna hairammi. Pari halgi wado ningthau aduna su yabiri. Asumna konung adudagi pari hal adu thoglai. Mahangna sum leptana lakpana matam phanayamdi haujinkre. Pari haldo sum lakpana lamdam amada amuk thunglari. Pari haldo lapna lakpana waraduna u amagi makhongda changduna potharammi. Pari halna tumlingai karigumba amana khongba taraklami. Pari halado haugatuna yengi. Is sidi lamlaki sasingi makholnina haiduna tumin u adugi marumdagi lumduna yenglammi. Lamhui amaga kaisal amaga wari sanaduna leiba ado pari halna sutarammi. Lamhui amadi kaisal aduna sanariba wari ado makhoigi marol sing adu pari halna su khanglammi. Pari halna thunglakliba lamdam asigi ningthaugi machanupi adu akan malaina amana naduna phamungda yataduna leiba adu kuirakle. Kaisal aduna lamhui aduda sumna hairai. Ningthau machanupigi kari paulai haiduna hanglammi. Lamhui aduna sumna mukhummi. Mahaki anaba ado karisu phagatpa laite hanagi hamu hamuni chamane haiduna khumlai. Kaisal aduna amu ningthaugi machanupigi anaba ase kaisu phagadaba mande.
ꯃꯥꯅ ꯌꯦꯡꯗꯕ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯂꯩꯔꯝꯂꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯝꯍꯨꯏ ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯕꯨ ꯐꯍꯟꯕ ꯉꯝꯕ ꯎꯄꯥꯏ ꯑꯃꯗꯤ ꯂꯩ, ꯃꯁꯤꯕꯨ ꯇꯧꯔꯕꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯂꯝꯍꯨꯏ ꯑꯗꯨꯅ ꯀꯩꯁꯥꯜꯗ ꯍꯥꯏꯔꯝꯃꯤ꯫ ꯀꯩꯁꯥꯜ ꯑꯗꯨ ꯉꯛꯂꯗꯨꯅ, ꯍꯥ, ꯀꯔꯝꯅ ꯐꯒꯗꯧꯔꯤꯕ? ꯂꯝꯍꯨꯏ ꯑꯗꯨꯅ, ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯍꯤꯗꯥꯛ ꯑꯗꯨꯗꯤ ꯄꯥꯝꯕꯤ ꯑꯃꯒꯤ ꯁꯤꯗ ꯍꯤꯗꯥꯛ ꯃꯅꯥꯅꯤ꯫ ꯍꯥꯏꯔꯤꯕ ꯄꯥꯝꯕꯤ ꯑꯗꯣ ꯑꯇꯩ ꯃꯐꯝ ꯑꯃꯠꯇꯗ ꯍꯧꯗꯕꯅꯤ꯫ ꯎꯃꯪ ꯑꯁꯤꯒꯤ ꯈ꯭ꯋꯥꯏ ꯃꯇꯣꯟꯗ ꯂꯩꯔꯤꯕ ꯂꯥꯏꯁꯪ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯄꯥꯝꯕꯤ ꯑꯗꯣ ꯅꯥꯏꯇꯣꯝ ꯇꯥꯅ ꯍꯧꯕꯅꯤ꯫ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯗꯣ ꯍꯦꯛꯇꯨꯅ ꯇꯩꯔꯕꯗꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯑꯅꯥꯕ ꯑꯗꯣ ꯁꯣꯏꯗꯅ ꯐꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯅꯪ ꯀꯅꯥꯝꯇꯗꯗꯤ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯀꯩꯁꯥꯜ ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯣꯏ, ꯑꯩ ꯍꯥꯏꯔꯣꯏ, ꯋꯥꯐꯝ ꯑꯁꯦ ꯑꯔꯣꯠꯄ ꯋꯥꯐꯝ ꯑꯣꯏꯅ ꯊꯝꯁꯤ, ꯅꯪ ꯑꯩꯕꯨ ꯊꯥꯖꯗ꯭ꯔꯕꯔꯥ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯥꯔꯤꯍꯜꯅ ꯋꯥꯔꯤꯁꯤꯡꯗꯨ ꯂꯣꯏꯅ ꯇꯥꯔꯕꯗ ꯉꯁꯥꯏ ꯍꯥꯏꯈꯤꯕ ꯎꯃꯪ ꯑꯗꯨꯒꯤ ꯈ꯭ꯋꯥꯏ ꯃꯇꯣꯟꯗ ꯍꯧꯔꯤꯕ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯁꯤꯗ ꯍꯤꯗꯥꯛ ꯃꯅꯥ ꯑꯗꯣ ꯍꯦꯛꯂꯨꯔꯦ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯀꯣꯅꯨꯡꯗ ꯁꯤꯗ ꯍꯤꯗꯥꯛ ꯃꯅꯥ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯄꯥꯔꯤꯍꯜꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯑꯅꯥꯕ ꯑꯗꯣ ꯑꯩꯅ ꯐꯍꯟꯕ ꯉꯝꯒꯅꯤ, ꯑꯩ ꯃꯍꯥꯛꯄꯨ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦ ꯍꯥꯏꯗꯨꯅ ꯄꯥꯔꯤꯍꯜꯅ ꯅꯤꯡꯊꯧꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯉꯁꯤ ꯐꯥꯎꯕ ꯑꯩꯒꯤ ꯏꯆꯥ ꯑꯁꯦ ꯑꯈꯪ ꯑꯍꯩ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯀꯌꯥ ꯑꯃ ꯇꯥꯟꯅꯗꯨꯅ ꯌꯦꯡꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯒꯤ ꯑꯅꯥꯕ ꯑꯁꯦ ꯐꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯅꯍꯥꯛꯀꯤ ꯍꯤꯗꯥꯛ ꯑꯗꯣ ꯑꯩꯒꯤ ꯏꯆꯥꯗꯗꯤ ꯀꯥꯟꯅꯔꯔꯣꯏ, ꯅꯍꯥꯛ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯄꯥꯔꯤꯍꯜꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯗꯨꯅ ꯄꯥꯔꯤꯍꯜꯕꯨ ꯑꯃꯨꯛ ꯈꯥꯝꯂꯛꯏ, ꯅꯨꯄꯥ ꯃꯆꯥ, ꯑꯃꯨꯛꯇ ꯉꯥꯏꯈꯣ, ꯅꯪꯒꯤ ꯍꯤꯗꯥꯛ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯀꯔꯤꯁꯨ ꯐꯍꯟꯕ ꯉꯝꯂꯣꯏ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯏ, ꯑꯗꯨꯕꯨ ꯂꯥꯛꯂꯕꯅꯤꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯅꯥꯛꯇꯗꯤ ꯆꯪꯂꯝꯃꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯄꯥꯔꯤꯍꯜꯗꯨ ꯃꯆꯥꯅꯨꯄꯤ ꯑꯅꯥꯕ ꯑꯗꯨꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯕꯨ ꯍꯥꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯑꯈꯪ ꯑꯍꯩꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ, ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯄꯥꯔꯤꯍꯜꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯅꯨꯄꯥ ꯃꯆꯥ, ꯌꯦꯡꯉꯨ ꯇꯨ, ꯑꯩꯒꯤ ꯑꯅꯥꯕ ꯏꯆꯥꯅꯨꯄꯤ ꯑꯁꯦ ꯐꯍꯟꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯅ꯫ ꯄꯥꯔꯤꯍꯜꯁꯨ ꯃꯥꯅ ꯉꯁꯥꯏ ꯍꯦꯛꯂꯛꯈꯤꯕ ꯁꯤꯗ ꯍꯤꯗꯥꯛ ꯃꯅꯥ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯁꯥꯗ ꯇꯩꯕꯤꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯥ ꯑꯗꯣ ꯂꯦꯡꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯉꯛꯄꯒ ꯍꯔꯥꯎꯕꯒ ꯄꯨꯟꯈ꯭ꯔꯤ꯫ ꯅꯨꯄꯥ ꯑꯃꯅ, ꯌꯦꯡꯉꯨ ꯇꯨ, ꯅꯨꯄꯥ ꯑꯁꯤꯅ ꯃꯥꯒꯤ ꯍꯤꯗꯥꯛ ꯑꯁꯤ ꯇꯩꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯏꯕꯦꯝ ꯑꯁꯤ ꯂꯦꯡꯂꯛꯂꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯃꯨꯛ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯦ ꯃꯃꯤꯠꯁꯨ ꯄꯥꯡꯂꯛꯂꯦ, ꯃꯍꯥꯛꯀꯤ ꯑꯅꯥꯕ ꯑꯁꯤ ꯐꯔꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯑꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯗꯨꯅ ꯄꯥꯔꯤꯍꯜꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯥ ꯃꯆꯥ, ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ, ꯑꯩꯅ ꯅꯪꯕꯨ ꯀꯔꯤ ꯍꯥꯏꯅ ꯊꯥꯒꯠꯀꯗꯕꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗ꯭ꯔꯦ, ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥꯒꯤ ꯑꯅꯥꯕ ꯑꯁꯦ ꯅꯍꯥꯛꯅ ꯐꯍꯜꯂꯦ, ꯍꯥꯏꯌꯨ ꯅꯨꯄꯥ ꯃꯆꯥ, ꯅꯍꯥꯛꯅ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯄꯥꯔꯤꯍꯜꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯏꯅꯤꯡꯊꯧ, ꯑꯩ ꯀꯔꯤꯃꯠꯇ ꯄꯥꯝꯗꯦ, ꯑꯩ ꯆꯠꯂꯒꯦ, ꯑꯩꯒꯤ ꯑꯄꯥꯝꯕ ꯍꯥꯏꯕꯕꯨ ꯃꯤꯇ꯭ꯔꯪ ꯍꯩꯔꯕ ꯃꯤꯇ꯭ꯔꯪꯒꯤ ꯆꯩ ꯄꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏꯅ ꯄꯨꯗꯨꯅ ꯂꯥꯛꯄ ꯑꯁꯤꯅꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤꯍꯜꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ, ꯐꯔꯦ ꯅꯨꯄꯥ ꯃꯆꯥ, ꯅꯍꯥꯛꯅ ꯅꯤꯡꯖꯕ ꯄꯨꯝꯕ ꯊꯨꯡꯕ ꯑꯣꯏꯖꯔꯣ ꯍꯥꯏꯅ ꯕꯣꯔ ꯄꯤꯕꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯄꯥꯔꯤꯍꯜꯁꯨ ꯀꯣꯅꯨꯡ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯦꯞꯇꯅ ꯁꯨꯝ ꯂꯥꯛꯄꯅ ꯄꯥꯔꯤꯍꯜꯅ ꯆꯥꯎꯔꯕ ꯀꯣꯅꯨꯡ ꯑꯃ ꯂꯩꯕꯗꯨ ꯍꯦꯛ ꯎꯔꯨꯔꯦ꯫ ꯃꯗꯨ ꯎꯕꯗꯒꯤ ꯄꯥꯔꯤꯍꯜ ꯃꯇꯣꯝꯗ ꯈꯟꯖꯩ, ꯏꯁ, ꯀꯣꯅꯨꯡ ꯑꯃꯗꯤ ꯂꯩꯔꯦ, ꯀꯣꯅꯨꯡ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦꯗ, ꯃꯐꯝ ꯑꯁꯤꯕꯨ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯀꯣꯅꯨꯡ ꯑꯣꯏꯔꯕ ꯖꯥꯠꯂ ꯈꯜꯂꯗꯨꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯄꯥꯔꯤꯍꯜꯅ ꯁꯨꯝ ꯆꯪꯂꯛꯄꯗ ꯎꯔꯦ ꯅꯨꯡꯒꯤ ꯃꯨꯔꯇꯤ ꯈꯔ ꯂꯩꯕꯗꯨ꯫ ꯃꯗꯨ ꯎꯕꯗ ꯄꯥꯔꯤꯍꯜ ꯃꯁꯥꯗꯣ ꯀꯩꯅꯣꯝꯃ ꯐꯥꯎꯖꯩ, ꯏꯁ, ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗ ꯃꯨꯔꯇꯤꯁꯤꯡ ꯑꯁꯦ ꯑꯁꯦꯡꯕ ꯃꯤꯗꯒꯤ ꯑꯣꯟꯈꯤꯕ ꯅꯨꯡꯒꯤ ꯃꯨꯔꯇꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯝꯅ ꯃꯨꯔꯇꯤꯁꯤꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃ ꯆꯪꯂꯛꯏ꯫ ꯅꯨꯄꯤ ꯑꯗꯨꯅ ꯄꯥꯔꯤꯍꯜꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯥ ꯃꯆꯥ, ꯅꯪ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? ꯌꯥꯝ ꯊꯨꯅ ꯍꯟꯈ꯭ꯔꯣ, ꯃꯐꯝ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯐꯝꯅꯤ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯗꯨꯅ ꯄꯥꯔꯤꯍꯜꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯥꯔꯤꯍꯜꯅ, ꯏꯕꯣꯛ, ꯀꯩꯗꯧꯕꯒꯤ, ꯀꯔꯤꯒꯤ ꯃꯐꯝ ꯑꯁꯤ ꯐꯠꯇ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯍꯜ ꯑꯗꯨꯅ, ꯑꯩꯉꯣꯟꯗ ꯋꯥꯍꯪ ꯍꯪꯂꯒꯅꯨ ꯅꯨꯄꯥ ꯃꯆꯥ, ꯅꯪ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯝꯂꯒ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯣ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯥꯔꯤꯍꯜꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ,
Ibok, ai chak yamna lami. Karigumba khara khakta ibok ki yumdagi sajakhiba yagadra haiduna pari halna hanglammi. Ahal aduna lao lao nangna chatringai aigi yumda chak khara charu lao haina kausilami. Asumna pari haldo ahal adugi manakta chak sarami. Aduga asumna muhairai. Ibok, nangi ngasigi mathelu koise onthongna so hawkhre haiduna hairami. Aduga ahal aduna laigi pareng ama ningthijana semlibadu urami. Aduga pari hanna lay pareng aduda yengduna asumna hairai. Ibok, nahangna semliba lay pareng adubu karigino kanagino haiduna ahal aduda hanglammi. Pari hangi wadu tabada ahal ado khitang sakpham hanjinduna asumna hairai. Chawraba konung asigi manungda maraibak thirabi nupi ama khak laiye magi sabibani. Nupi ado masigi mitrang haiba nupa asina pharaga mafam asida thamkhibani. Sahi 12 pharaklabani hairami. Aduga sumna mu makha tarai. Aina sum tabada nupi ase mahaki mitrangi sei adu sizinaduna hui olhalaga phaduna purakpani haina tai. Ahal adugi wadu tabada parihan mahangna thirakliba mamagi khongul adu phangle khaladuna harauna matomta haijai. Oh, aina wana thirakpa imagi laifam adu khangle. Aduga parihalna ahal aduda asumna mu hairai. Ibok, nupi adudi hauji kamdauribage. Parihangi wahang aduda ahal aduna sumna kumlai. Ibungo, nupi adu hinglibra sikrabra haiba ai khangde. Nonganbadagi numit taba phawba magi nupa amadi machabu ningsingduna kaptuna talaibani. Aduna mahak nungaina laiba nupi amadi natre haiduna parihanda ahal aduna hairammi. Parihansu ahal aduna mahaki nupiga anganga palakpaduda ahal aduda onsinduna sumna hanglai. Ibok, nupi adugi mapuroibadi karaida chatkrabage. Ahal loirabi nupi aduna nupa macha nupi adugi mapuroiba amadi mahaki machin manaw tarungmak mitrang hairaba nupa asina magi mitrangi chei sizinaduna nungi murti loinamak olhankribani haiduna khumlai. Ahal adugi wadu tabada parihanna oh aina ngasai urakriba nungi murti ado aigi ima amadi ipa ipan pumnamaki oireko. Parihanna tumina laikhibaduda ahal aduna kaidaure nupa macha nangbu nasaga ngamdrabara haiduna hanglaklammi. Parihanna ahal aduda yengduna nofet tawraga asumna hairaklammi. Nate ibok ai kaishu tawde. Ado ibok ai matam khara ibokki yumsida leijaba yagadro. Ibokna lay pareng semliba asisu ai mateng pangbige haiduna parihanna ahal aduda haijarami. Parihangi wadu tabada ahal adu harauna hoi yayi nupa macha nahangna lainingba matam phawba layu. Aisu aigi lay pareng saba ase kanagumba amagi mateng panglamlibani haiduna harauna yabirai. Madudagi parihando lay pareng adubu saba hurami. Ningthijana lay pareng adubu semba loirabada parihanna ahal aduda onsinduna sumna hairai. Ibok se lay pareng ase nupi adugi manakta chatuna pibiruro haiduna hairaklammi. Ahal aduna lay pareng adu yengduna asumna hairai. Is lay pareng asidi onthongna phajakreda nupa macha. Adubu lay pareng ase nupiduna lawbiyu haiba yagadra khangde. Ngasi phawbada aina piriba pochai khudimak mahangna amata law haiba yade. Maramdi mahak mitrang haiba nupa asiga mari leinaba karigumba posak amata pamde haiduna. Parihanna sumna mu hairai. Ibo lay pareng ase pibadang pibiru cho haina hairammi. Ahal adusu lay pareng adu puduna nupi adugi manakta laklammi. Aduga kauraammi. Ibema nangbu tabro? Se lay pareng ase aina nangi damakta purakpani si laksilo haiduna piraklammi. Adubu ahal adugi wadu taraga nupi adu sauna sumna hairai. Nahangna lay pareng purakpagi mahutta thauri oina puraklamlabadi phagadabani. Ai itomda sijakhiba yanaba haiduna nupi aduna kaplaga pendana lay pareng adubu langthoklammi. Nupi adugi mawong mataw aduda ahal adusu nungaitraduna mayumda hankhirami. Adubu lay pareng adu langthokpa matamdadi arangba mangalama nupi aduna urami. Madudagi nupi adu ngakladuna lay pareng adugi manakta changsilli. Is karino lay pareng asida arangba mayawribasidi haiduna lay pareng adu khullaga yengba matamdadi arangba khudop ama yauduna leirami. Khudop adu ubadagi nupi adu harauna oh ai khudop asi ningsingi aina aigi nungsiraba ichanupa aduna poglakpa numit mangani suba matamda aina ichanupa aduda sikhiba khudop aduni.
ꯑꯣ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯌꯧꯔꯛꯂꯦ꯫ ꯋꯥꯈꯜ ꯑꯗꯨ ꯈꯜꯂꯗꯨꯅ ꯅꯨꯄꯤ ꯑꯗꯣ ꯍꯔꯥꯎꯖꯔꯗꯨꯅ ꯈꯨꯗꯣꯞ ꯑꯗꯨꯕꯨ ꯆꯦꯠꯅ ꯄꯥꯏꯁꯤꯟꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯣꯝꯗꯁꯨ ꯑꯍꯜ ꯑꯗꯨ ꯍꯜꯂꯛꯄ ꯎꯕꯗ ꯄꯥꯔꯤꯍꯟꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯏꯕꯣꯛ ꯅꯨꯄꯤ ꯑꯗꯨꯅ ꯂꯩ ꯄꯔꯦꯡ ꯑꯗꯨꯕꯨ ꯂꯧꯍꯧꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯑꯍꯜ ꯑꯗꯨ ꯄꯥꯔꯤꯍꯟꯗ ꯌꯦꯡꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯥ ꯃꯆꯥ ꯅꯍꯥꯛ ꯁꯥꯎꯔꯅꯨ, ꯅꯨꯄꯤ ꯑꯗꯨꯅ ꯅꯪꯒꯤ ꯂꯩ ꯄꯔꯦꯡ ꯑꯗꯣ ꯂꯧꯍꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯃꯍꯥꯛ ꯍꯧꯖꯤꯛ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯍꯧꯗꯦ꯫ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯒꯗꯕ ꯃꯇꯝ ꯅꯨꯃꯤꯠ ꯈꯔꯅꯤ ꯈꯛꯇ ꯉꯥꯏꯁꯤꯜꯂꯛꯂꯦ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯗꯨꯅ ꯄꯥꯔꯤꯍꯟꯗ ꯇꯝꯂꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯥꯔꯤꯍꯜ ꯑꯗꯨ ꯉꯛꯂꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯥ ꯂꯨꯍꯣꯡꯕ ꯍꯥꯏꯕ ꯀꯔꯤꯅꯣ ꯏꯕꯣꯛ ꯅꯍꯥꯛꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯑꯩꯕꯨ ꯋꯥꯈꯜ ꯑꯃꯨꯛꯇ ꯇꯥꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯄꯥꯔꯤꯍꯟꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯌꯦꯡꯉꯣ ꯅꯨꯄꯥ ꯃꯆꯥ, ꯅꯨꯄꯤ ꯑꯁꯤꯕꯨ ꯃꯤꯇ꯭ꯔꯪ ꯍꯩꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯦꯛ ꯐꯥꯔꯒ ꯄꯨꯔꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯅꯨꯄꯤ ꯑꯁꯤꯅ ꯂꯨꯍꯣꯡꯕ ꯑꯁꯤ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯤꯇ꯭ꯔꯪ ꯍꯩꯔꯕ ꯅꯨꯄꯥ ꯑꯁꯤꯅ ꯅꯨꯄꯤ ꯑꯁꯤꯕꯨ ꯐꯥꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯊꯝꯂꯤꯕ ꯑꯁꯦ ꯆꯍꯤ 12 ꯃꯄꯨꯡ ꯍꯦꯛ ꯐꯥꯕꯒ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯗꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯨꯄꯤ ꯑꯁꯤꯅ ꯂꯩꯔꯛꯂꯤꯕ ꯑꯁꯦ ꯆꯍꯤ 12 ꯁꯨꯒꯗꯕ ꯅꯨꯃꯤꯠ ꯈꯔꯅꯤꯇ ꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯗꯨꯅ ꯄꯥꯔꯤꯍꯟꯗ ꯇꯝꯂꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯥꯔꯤꯍꯟꯅ ꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯊꯕꯛ ꯑꯁꯦ ꯌꯥꯝ ꯊꯨꯅ ꯄꯥꯡꯊꯣꯛꯇꯕ ꯌꯥꯗꯦ ꯈꯜꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯕꯣꯛ ꯑꯩꯍꯥꯛ ꯂꯩ ꯄꯔꯦꯡ ꯑꯃꯒ ꯁꯥꯒꯦ꯫ ꯂꯩ ꯄꯔꯦꯡ ꯑꯁꯤꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯔꯥꯎꯅ ꯂꯧꯒꯅꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤꯍꯟꯗꯣ ꯑꯅꯧꯕ ꯂꯩ ꯄꯔꯦꯡ ꯑꯃꯃꯨꯛ ꯁꯦꯝꯂꯝꯃꯤ꯫ ꯂꯩ ꯄꯔꯦꯡ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯑꯍꯜ ꯑꯗꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯍꯜ ꯑꯗꯨ ꯂꯥꯛꯄ ꯎꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯁꯤꯜꯂꯝꯃꯤ, ꯏꯃꯥ ꯑꯩ ꯅꯍꯥꯛꯄꯨ ꯂꯥꯛꯄ ꯉꯥꯏꯔꯝꯂꯤꯕꯅꯤ, ꯀꯗꯥꯏ ꯑꯩꯒꯤ ꯂꯩ ꯄꯔꯦꯡ ꯑꯗꯨ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯑꯍꯜ ꯑꯗꯨꯅ ꯍꯔꯥꯎꯔꯗꯨꯅ ꯂꯩ ꯄꯔꯦꯡ ꯑꯗꯨ ꯄꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯁꯨꯝꯅ ꯍꯪꯂꯛꯏ, ꯏꯃꯥ ꯅꯪꯒꯤ ꯂꯩ ꯄꯔꯦꯡ ꯑꯁꯦ ꯌꯥꯝꯅ ꯄꯥꯝꯃꯤ, ꯌꯥꯝꯅꯁꯨ ꯐꯖꯩ, ꯃꯁꯤꯕꯨ ꯀꯅꯥꯅ ꯁꯥꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯏꯕꯦꯝꯃ ꯂꯩ ꯄꯔꯦꯡ ꯑꯁꯦ ꯅꯨꯄꯥ ꯃꯆꯥ ꯑꯃꯈꯛꯅ ꯁꯥꯕꯅꯤ꯫ ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯄꯤ ꯑꯗꯨꯅ, ꯅꯨꯄꯥ ꯃꯆꯥ ꯍꯥꯏꯕ? ꯏꯃꯥ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯃꯃꯤꯡ ꯀꯔꯤ ꯀꯧꯏ? ꯆꯍꯤ ꯀꯌꯥ ꯁꯨꯔꯦ? ꯏꯕꯦꯝꯃ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯤꯡꯗꯤ ꯑꯩ ꯈꯪꯗꯦ, ꯑꯗꯨꯕꯨ ꯃꯍꯥꯛ ꯆꯍꯤꯗꯤ 12 ꯁꯨꯔꯝꯒꯗꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯅ ꯍꯪꯂꯛꯂꯝꯃꯤ, ꯅꯨꯄꯥ ꯃꯆꯥ ꯑꯗꯣ ꯃꯁꯛ ꯐꯖꯕ꯭ꯔꯥ, ꯋꯥꯡ ꯆꯥꯎꯕ꯭ꯔꯥ, ꯃꯍꯥꯛꯀꯤ ꯐꯤꯕꯝ ꯃꯨꯔꯇꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯈꯨꯝꯃꯤ, ꯅꯨꯄꯥ ꯃꯆꯥ ꯑꯗꯣ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯩ, ꯋꯥꯡ ꯆꯥꯎꯏ, ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯏ ꯍꯥꯏꯅ ꯇꯝꯂꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯄꯤ ꯑꯗꯨ ꯍꯔꯥꯎꯗꯨꯅ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯍꯥꯏꯔꯝꯂꯒ ꯆꯪꯈ꯭ꯔꯦ꯫ ꯑꯍꯜ ꯑꯗꯨꯅꯁꯨ ꯍꯣꯏ ꯐꯔꯦ ꯏꯕꯦꯝꯃ ꯑꯩ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯂꯒꯦ ꯍꯥꯏꯔꯝꯂꯒ ꯑꯍꯜ ꯑꯗꯨꯁꯨ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨꯅ ꯂꯩ ꯄꯔꯦꯡ ꯑꯗꯨ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯆꯦ ꯃꯆꯦꯠ ꯑꯃꯗ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯈꯔ ꯏꯗꯨꯅ ꯌꯥꯎꯔꯒ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯆꯦ ꯑꯗꯨꯕꯨ ꯂꯧꯊꯣꯛꯇꯨꯅ ꯄꯥꯔꯝꯃꯤ꯫ ꯆꯦ ꯑꯗꯨꯗ ꯁꯨꯝꯅ ꯏꯔꯝꯃꯤ, ꯏꯃꯥ ꯑꯩ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯅꯤ, ꯑꯩ ꯏꯃꯥꯕꯨ ꯃꯤꯇ꯭ꯔꯪ ꯍꯩꯔꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯀꯟꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯏꯃꯥꯅ ꯃꯤꯇ꯭ꯔꯪ ꯍꯩꯔꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯃꯥꯡꯍꯟꯒꯅꯤ ꯈꯪꯂꯕꯗꯤ ꯅꯆꯥ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯏꯔꯛꯂꯝꯃꯤ꯫ ꯇꯥꯂꯛ ꯑꯁꯤꯗ ꯃꯤꯇ꯭ꯔꯪ ꯍꯩꯔꯕ ꯅꯨꯄꯥ ꯑꯗꯨ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯍꯥꯛ ꯀꯔꯤ ꯇꯧꯔꯤꯕꯒꯦ ꯅꯨꯄꯤ? ꯅꯨꯄꯤ ꯑꯗꯨ ꯄꯥꯈꯠꯅ, ꯅꯪ ꯃꯐꯝꯁꯤꯗ? ꯅꯨꯄꯤ ꯑꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯕ ꯅꯪꯗ꯭ꯔꯤꯉꯩ ꯃꯤꯇ꯭ꯔꯪ ꯍꯩꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯍꯣꯏ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯑꯇꯩꯒꯤ ꯀꯩꯁꯨ ꯅꯠꯇꯦ, ꯏꯕꯥꯅꯤꯒꯤ ꯂꯨꯍꯣꯡꯒꯗꯕ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯦ ꯍꯥꯏꯕꯁꯦ ꯅꯪꯕꯨ ꯅꯤꯡꯁꯤꯡꯍꯟꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯀꯣꯛꯇ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯤ, ꯑꯣ ꯐꯔꯦ, ꯑꯩꯅ ꯇꯧꯁꯤꯟꯅꯗꯨꯅ ꯅꯪꯕꯨ ꯀꯔꯝꯅ ꯃꯥꯡꯍꯟꯒꯅꯤ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯂꯒꯦ ꯈꯜꯂꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯅꯝꯊꯥꯛ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯩ ꯌꯥꯝꯅ ꯀꯤꯖꯩꯌꯦ꯫ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥ ꯀꯔꯤꯒꯤ ꯀꯤꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯇꯧꯁꯤꯟꯅꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯃꯥꯡꯍꯟꯈꯤꯕꯒꯨꯝ ꯅꯪꯕꯨꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯥꯡꯍꯟꯈ꯭ꯔꯕꯗꯤ ꯑꯩꯗꯤ ꯀꯅꯥꯒ ꯂꯩꯍꯧꯒꯅꯤ, ꯑꯗꯨꯅ ꯑꯩ ꯌꯥꯝꯅ ꯀꯤꯖꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯤꯇ꯭ꯔꯪ ꯍꯩꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯣꯛꯂꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯪ ꯑꯗꯨꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯀꯤꯔꯨꯅꯨ, ꯀꯅꯥꯝꯇꯅ ꯑꯩꯕꯨ ꯃꯥꯡꯍꯟꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ, ꯑꯗꯨꯗꯤ ꯍꯥꯏꯕꯤꯔꯣ, ꯅꯪꯕꯨ ꯀꯔꯝꯅ ꯃꯥꯡꯍꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯣ? ꯑꯩꯒꯤ ꯑꯀꯤꯕ ꯆꯤꯡꯅꯕ ꯑꯁꯤ ꯀꯣꯛꯅꯕ ꯋꯥꯔꯤ ꯑꯗꯣ ꯑꯩꯉꯣꯟꯗ ꯂꯤꯕꯤꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ,
ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗꯤ ꯇꯦꯅꯋꯥ ꯑꯃꯗ ꯇꯥꯡꯖꯗꯨꯅ ꯍꯤꯡꯂꯤꯕꯅꯤ꯫ ꯇꯦꯅꯋꯥ ꯑꯗꯨꯗꯤ ꯃꯐꯝ ꯁ꯭ꯋꯥꯏꯗꯁꯨ ꯂꯩꯇꯦ꯫ ꯇꯦꯅꯋꯥ ꯑꯗꯣ ꯀꯅꯥꯝꯇꯅ ꯊꯤꯕꯁꯨ ꯐꯪꯂꯣꯏ, ꯃꯔꯝꯗꯤ ꯇꯦꯅꯋꯥ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣ ꯁꯃꯨꯗ꯭ꯔ 7ꯀꯤ ꯋꯥꯡꯃ ꯑꯃꯗꯤ ꯎꯃꯪ 7ꯀꯤ ꯋꯥꯡꯃꯗ ꯂꯩꯕ ꯃꯐꯝꯅꯤ꯫ ꯑꯗꯨꯅ ꯇꯦꯅꯋꯥ ꯑꯗꯨꯅ ꯍꯤꯡꯂꯤꯕ ꯃꯈꯩ ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏ꯫ ꯑꯗꯨꯅ ꯅꯪ ꯋꯥꯈꯜ ꯋꯥꯒꯅꯨ ꯍꯥꯏꯔꯝꯂꯒ ꯅꯨꯄꯥ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨꯅ ꯆꯦ ꯃꯆꯦꯠ ꯑꯃꯗ ꯃꯤꯇ꯭ꯔꯪ ꯍꯩꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯝꯕ ꯋꯥꯔꯤ ꯄꯨꯝꯕ ꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯆꯤꯊꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯆꯥꯗꯨꯗ ꯈꯔ ꯁꯤꯟꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯄꯤꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯜ ꯑꯗꯨꯅ ꯄꯥꯔꯤꯍꯟꯗ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ, ꯁꯦ ꯅꯨꯄꯤ ꯑꯗꯨꯅ ꯆꯤꯊꯤ ꯑꯁꯦ ꯅꯪꯉꯣꯟꯗ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯄꯤꯔꯛꯄꯅꯦ ꯍꯥꯏꯗꯨꯅ ꯄꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯄꯥꯔꯤꯍꯟꯅ ꯆꯤꯊꯤ ꯑꯗꯨꯕꯨ ꯄꯥꯔꯝꯃꯤ꯫ ꯆꯤꯊꯤ ꯑꯗꯨꯗ ꯉꯁꯥꯏ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯝꯕ ꯋꯥꯔꯣꯜ ꯄꯨꯝꯕ ꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯆꯠꯂꯣ ꯏꯆꯥꯅꯨꯄꯥ ꯍꯥꯏꯗꯨꯅꯁꯨ ꯏꯔꯛꯂꯝꯃꯤ꯫ ꯆꯤꯊꯤꯗꯨ ꯄꯥꯕ ꯂꯣꯏꯕꯒ ꯄꯥꯔꯤꯍꯟ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯏꯕꯣꯛ, ꯑꯩ ꯆꯠꯂꯒꯦ꯫ ꯑꯍꯜ ꯑꯗꯨ ꯉꯛꯅ, ꯀꯔꯥꯏꯗꯅꯣ ꯅꯨꯄꯥ ꯃꯆꯥ? ꯄꯥꯔꯤꯍꯟꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯑꯝꯃꯤ, ꯏꯕꯣꯛ, ꯑꯩ ꯇꯦꯅꯋꯥ ꯑꯃꯠꯇ ꯐꯥꯔꯨꯒꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯄꯥꯔꯤꯍꯟꯗꯣ ꯆꯠꯅ ꯆꯠꯅ ꯃꯇꯣꯝꯇꯁꯨ ꯈꯟꯖꯔꯝꯃꯤ, ꯑꯩꯅ ꯆꯠꯀꯗꯧꯔꯤꯕ ꯑꯁꯤꯗꯤ ꯃꯇꯝ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯨꯏꯅ ꯆꯪꯒꯅꯤ꯫ ꯁꯃꯨꯗ꯭ꯔ 7 ꯑꯃꯗꯤ ꯑꯁꯣꯡꯕ ꯎꯃꯪ ꯀꯌꯥ ꯑꯃ ꯂꯥꯟꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯥꯒꯤ ꯂꯨꯍꯣꯡꯒꯗꯕ ꯅꯨꯃꯤꯠꯇꯤ ꯈꯔꯅꯤ ꯈꯛꯇ ꯉꯥꯏꯔꯤ ꯈꯜꯂꯗꯨꯅ ꯋꯥꯈꯜ ꯋꯥꯖꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯂꯤꯟ ꯑꯃꯅ ꯂꯪꯖꯥ ꯎꯆꯦꯛꯀꯤ ꯃꯀꯣꯜꯗꯒꯤ ꯎꯆꯦꯛꯀꯤ ꯃꯔꯨꯝ ꯑꯗꯨ ꯆꯥꯒꯦ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯄꯥꯔꯤꯍꯟꯅ ꯅꯨꯡ ꯑꯃꯅ ꯊꯣꯝꯗꯨꯅ ꯂꯤꯟ ꯑꯗꯨꯕꯨ ꯇꯥꯟꯊꯣꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯂꯪꯖꯥ ꯑꯆꯧꯕ ꯑꯗꯨ ꯊꯣꯔꯛꯇꯨꯅ ꯄꯥꯔꯤꯍꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯊꯥꯒꯠꯆꯔꯤ, ꯅꯍꯥꯛ ꯂꯥꯛꯂꯝꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯏꯆꯥꯁꯤꯡ ꯑꯁꯦ ꯂꯤꯟ ꯑꯗꯨꯅ ꯂꯣꯏꯅ ꯆꯥꯊꯣꯛꯂꯝꯂꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯑꯩꯒꯤ ꯏꯆꯥꯁꯤꯡꯒꯤ ꯊꯋꯥꯏ ꯀꯟꯕꯤꯕꯒꯤ ꯅꯪꯒꯤ ꯅꯇꯦꯡꯁꯨ ꯑꯩꯅ ꯄꯥꯡꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯂꯪꯖꯥ ꯎꯆꯦꯛ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯥꯔꯤꯍꯟꯗꯣ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯤ꯫ ꯃꯥꯅ ꯆꯠꯅꯤꯡꯂꯤꯕ ꯃꯐꯝ ꯑꯗꯣ ꯂꯪꯖꯥ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯆꯠꯂꯒꯦ ꯈꯜꯂꯗꯨꯅ ꯄꯥꯔꯤꯍꯟꯅ ꯂꯪꯖꯥ ꯑꯗꯨꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯂꯪꯖꯥ ꯑꯗꯨꯁꯨ ꯍꯔꯥꯎꯅ ꯌꯥꯕꯤꯔꯦ꯫ ꯄꯥꯔꯤꯍꯟꯗꯨ ꯂꯪꯖꯥ ꯑꯗꯨꯒꯤ ꯃꯊꯛꯇ ꯇꯣꯡꯗꯨꯅ ꯄꯥꯏꯔꯒ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯊꯋꯥꯏ ꯃꯤꯄꯥꯟ ꯇꯥꯡꯂꯤꯕ ꯇꯦꯅꯋꯥ ꯑꯗꯨꯒꯤ ꯂꯩꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯎꯆꯦꯛ ꯑꯗꯨꯅ ꯂꯦꯞꯇꯅ ꯄꯥꯏꯔꯛꯄꯅ ꯇꯦꯅꯋꯥ ꯑꯗꯨ ꯂꯩꯕ ꯎꯔꯦ꯫ ꯇꯦꯅꯋꯥ ꯑꯗꯨ ꯎꯕꯗꯒꯤ ꯄꯥꯔꯤꯍꯟꯅ ꯇꯦꯅꯋꯥ ꯑꯗꯨꯕꯨ ꯇꯥꯞ ꯂꯥꯎꯅ ꯐꯥꯏ꯫ ꯄꯥꯔꯤꯍꯟꯅ ꯇꯦꯅꯋꯥ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯐꯥꯕꯒ ꯁꯣꯝꯗ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯅꯨꯄꯥ ꯑꯗꯨꯗ ꯆꯩꯅꯥ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯣꯝꯗ ꯄꯥꯔꯤꯍꯟꯅ ꯇꯦꯅꯋꯥ ꯑꯗꯨꯕꯨ ꯀꯟꯅ ꯃꯈꯨꯠꯅ ꯄꯥꯏꯁꯤꯟꯕ ꯃꯇꯝꯗ ꯁꯣꯝꯗ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯅꯨꯄꯥ ꯑꯗꯣ ꯊꯔꯣ ꯊꯔꯣ ꯑꯣꯟꯕ ꯃꯈꯩ ꯈꯥꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯦꯅꯋꯥ ꯑꯗꯨꯕꯨ ꯄꯥꯔꯤꯍꯟꯅ ꯐꯥꯔꯒ ꯎꯆꯦꯛ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯂꯝꯗꯝꯗꯨ ꯌꯧꯔꯛꯂꯕꯗ ꯄꯥꯔꯤꯍꯟꯅ ꯎꯆꯦꯛ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯌꯥꯔꯦ ꯌꯥꯔꯦ, ꯃꯐꯝ ꯑꯁꯤꯗ ꯂꯦꯞꯄꯣ, ꯊꯥꯒꯠꯆꯔꯤ, ꯅꯍꯥꯛꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤ, ꯅꯪꯁꯨ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯄꯥꯔꯤꯍꯟꯅ ꯂꯪꯖꯥ ꯎꯆꯦꯛ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯥꯔꯤꯍꯟꯗꯣ ꯃꯤꯇ꯭ꯔꯪ ꯍꯩꯔꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯀꯣꯅꯨꯡ ꯑꯗꯨꯗ ꯎꯆꯦꯛ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯄꯥꯔꯤꯍꯟꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯤꯇ꯭ꯔꯪ ꯍꯩꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯤꯕ ꯄꯥꯔꯤꯍꯟꯒꯤ ꯃꯃꯥ ꯂꯩꯃꯜꯗꯣ ꯊꯦꯡꯅꯔꯤ꯫ ꯄꯥꯔꯤꯍꯟꯅ ꯏꯃꯥ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯂꯩꯃꯜꯁꯨ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯍꯥꯏꯗꯨꯅ ꯄꯥꯔꯤꯍꯟꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯩ꯫ ꯄꯥꯔꯤꯍꯟꯁꯨ ꯃꯃꯥꯕꯨ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕꯗꯨ ꯎꯔꯤꯕ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯦ ꯅꯨꯄꯥ ꯃꯆꯥ, ꯅꯪ ꯇꯦꯅꯋꯥ ꯑꯗꯨꯕꯨ ꯊꯥꯗꯣꯛꯎ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡ ꯁꯣꯏꯗꯅ ꯑꯣꯜꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯆꯩ ꯑꯗꯨ ꯄꯨꯊꯣꯔꯛꯏ꯫ ꯄꯥꯔꯤꯍꯟꯅ ꯊꯧꯁꯥꯗꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯦ ꯃꯤꯇ꯭ꯔꯪ ꯍꯩꯔꯕ ꯅꯨꯄꯥ, ꯅꯪꯅ ꯑꯩꯕꯨ ꯅꯨꯡ ꯑꯣꯜꯍꯜꯂꯕꯗꯤ ꯅꯨꯡ ꯑꯣꯟꯕ ꯑꯩꯒꯤ ꯈꯨꯕꯥꯛꯇꯅꯤ ꯅꯪꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕ ꯇꯦꯅꯋꯥ ꯑꯁꯤꯅ ꯂꯩꯒꯗꯧꯔꯤꯕ ꯍꯥꯏꯗꯨꯅ ꯎꯁꯤꯠꯂꯝꯗꯦ꯫ ꯑꯗꯨꯗꯤ ꯅꯍꯥꯛ ꯀꯔꯤ ꯄꯥꯝꯃꯤ? ꯅꯪꯅ ꯄꯨꯕ ꯄꯥꯝꯂꯤꯕ ꯅꯪꯒꯤ ꯅꯃꯥꯁꯦ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯣ, ꯑꯗꯨꯕꯨ ꯎꯆꯦꯛ ꯑꯗꯨꯗꯤ ꯊꯥꯗꯣꯛꯂꯝꯃꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯥꯔꯤꯍꯟꯅ ꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ ꯑꯩꯒꯤ ꯏꯃꯥ ꯈꯛꯇ ꯅꯠꯇꯦ, ꯅꯪꯅ ꯅꯨꯡ ꯑꯣꯜꯍꯟꯗꯨꯅ ꯊꯝꯂꯤꯕ ꯑꯩꯒꯤ ꯏꯄꯥ ꯏꯄꯟ ꯄꯨꯝꯅꯃꯛꯄꯨꯁꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯤ ꯑꯣꯜꯍꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯤ꯫ ꯃꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪꯒꯤ ꯆꯩ ꯑꯗꯨ ꯄꯥꯏꯗꯨꯅ ꯅꯨꯡꯒꯤ ꯃꯨꯔꯇꯤ ꯑꯣꯜꯍꯜꯂꯨꯔꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ 8 ꯑꯗꯣ ꯍꯥꯟꯅꯒꯨꯝꯅ ꯑꯃꯨꯛ ꯇꯥꯏꯕꯪ ꯃꯤ ꯑꯣꯜꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯇ꯭ꯔꯪ ꯍꯩꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯥ ꯃꯆꯥ, ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯅꯤꯡꯕ ꯑꯗꯨ ꯊꯨꯡꯂꯕꯅꯤꯅ ꯇꯦꯅꯋꯥ ꯑꯗꯣ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯄꯥꯔꯤꯍꯟꯅ ꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯉꯥꯏꯈꯣ, ꯅꯪꯒꯤ ꯇꯦꯅꯋꯥ ꯑꯁꯦ ꯅꯪꯉꯣꯟꯗ ꯁꯤꯟꯅꯗ꯭ꯔꯤꯉꯩ ꯑꯩꯒꯤ ꯑꯄꯣꯛꯄ ꯏꯄꯥꯒ ꯍꯥꯟꯅ ꯑꯃꯨꯛꯇ ꯎꯅꯈꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯂꯩꯃꯜ, ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯃꯁꯨꯡ ꯃꯆꯤꯟ ꯃꯅꯥꯎ 10 ꯄꯥꯔꯤꯍꯜ,
ꯃꯈꯣꯏ ꯄꯨꯂꯞ ꯆꯍꯤ 12ꯒꯤ ꯃꯇꯨꯡꯗ ꯉꯁꯤ ꯊꯦꯡꯅꯕꯁꯤꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯄꯥꯔꯤꯍꯜꯕꯨ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅꯤ ꯈꯪꯂꯕꯗ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯔꯝꯃꯤ꯫ ꯇꯥꯂꯛ ꯑꯁꯤꯗ ꯃꯤꯇ꯭ꯔꯪ ꯍꯩꯔꯕ ꯅꯨꯄꯥ ꯑꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯦꯅꯋꯥ ꯑꯗꯨꯕꯨ ꯃꯨꯟꯒꯦ ꯇꯧꯏ꯫ ꯃꯗꯨꯗꯒꯤ ꯄꯥꯔꯤꯍꯜꯅ ꯇꯦꯅꯋꯥ ꯑꯗꯨꯕꯨ ꯃꯀꯣꯛ ꯃꯃꯩ ꯑꯣꯟꯊꯣꯛꯇꯨꯅ ꯄꯥꯏꯔꯝꯃꯤ꯫ ꯄꯥꯔꯤꯍꯜꯅ ꯇꯦꯅꯋꯥ ꯑꯗꯨꯕꯨ ꯃꯀꯣꯛ ꯃꯃꯩ ꯑꯣꯟꯊꯣꯛꯅꯕꯗꯒꯤ ꯃꯤꯇ꯭ꯔꯪ ꯍꯩꯔꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯀꯣꯛ ꯉꯥꯎꯗꯨꯅ ꯎꯔꯨ ꯎꯔꯨ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯆꯩ ꯑꯗꯨꯁꯨ ꯂꯩꯃꯥꯏꯗ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯤꯇ꯭ꯔꯪꯒꯤ ꯆꯩ ꯑꯗꯨꯕꯨ ꯄꯥꯔꯤꯍꯜꯅ ꯈꯨꯟꯖꯤꯜꯂꯤ꯫ ꯃꯤꯇ꯭ꯔꯪ ꯍꯩꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯨꯝꯅ ꯂꯥꯎꯔꯛꯏ, "ꯑꯩꯕꯨ ꯃꯨꯛꯇ ꯀꯟꯕꯤꯌꯨ ꯅꯨꯄꯥ ꯃꯆꯥ, ꯑꯩꯕꯨ ꯃꯨꯛꯇ ꯀꯟꯕꯤꯌꯨ"꯫ ꯄꯥꯔꯤꯍꯜꯅ ꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯕꯨ ꯃꯇꯝ ꯀꯨꯏꯅ ꯀꯥꯏꯅꯍꯟꯈꯤꯕꯅꯤ, ꯑꯗꯨꯅ ꯅꯪꯕꯨ ꯇꯔꯥꯏ ꯇꯔꯥꯏ ꯊꯥꯗꯣꯛꯂꯣꯏ, ꯅꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ"꯫ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯊ꯭ꯋꯥꯏꯗꯕꯨ ꯍꯤꯡꯖꯔꯕꯗꯤ ꯈꯜꯂꯗꯨꯅ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯄꯥꯔꯤꯍꯜ ꯑꯃꯗꯤ ꯃꯃꯥ ꯃꯄꯥ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯗꯣ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯆꯠꯇ꯭ꯔꯤꯉꯩ ꯄꯥꯔꯤꯍꯜꯅ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤꯕ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨꯁꯨ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯁꯨꯝ ꯂꯥꯛꯂꯒ ꯃꯇꯝ ꯑꯃꯗ ꯃꯉꯣꯟꯗ ꯊꯥꯖꯈꯤꯕꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇꯁꯨ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯄꯥꯔꯤꯍꯜꯅ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯃꯈꯣꯏꯒꯤ ꯂꯝꯗꯝ ꯑꯗꯨ ꯌꯧꯔꯛꯂꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ 8 ꯑꯃꯗꯤ ꯂꯩꯃꯜ ꯄꯥꯔꯤꯍꯜ ꯃꯈꯣꯏ ꯄꯨꯂꯞ ꯂꯥꯛꯄꯗ ꯎꯕꯗ ꯂꯩꯃꯜꯒꯤ ꯃꯆꯤꯟ ꯃꯅꯥꯎ 6 ꯑꯗꯨꯗꯤ ꯉꯛꯄꯒ ꯍꯔꯥꯎꯕꯒ ꯄꯨꯂꯞ ꯄꯨꯟꯈꯤꯗꯨꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯇꯝ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕ ꯃꯆꯤन ꯃꯅꯥꯎ ꯃꯈꯣꯏꯒꯤ ꯃꯄꯨꯔꯣꯏꯕꯁꯤꯡ ꯑꯗꯨ ꯎꯕꯗ ꯍꯔꯥꯎꯅ ꯀꯧꯖꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯤꯇ꯭ꯔꯪ ꯍꯩꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯨꯄꯥ ꯃꯆꯥ, ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯒꯤ ꯅꯤꯡꯕ ꯊꯨꯡꯂꯕꯅꯤꯅ ꯑꯩꯒꯤ ꯇꯦꯅꯋꯥ ꯑꯗꯨ ꯄꯤꯔꯛꯎ"꯫ ꯃꯤꯇ꯭ꯔꯪ ꯍꯩꯔꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨꯗ ꯄꯥꯔꯤꯍꯜ ꯃꯇꯣꯝꯇ ꯈꯟꯖꯔꯝꯃꯤ, "ꯑꯩꯅ ꯃꯉꯣꯟꯗ ꯎꯆꯦꯛ ꯑꯁꯤ ꯁꯤꯟꯅꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯀꯔꯤꯃꯨꯛ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ, ꯑꯗꯨꯅ ꯃꯉꯣꯟꯗ ꯎꯆꯦꯛ ꯑꯁꯤ ꯄꯤꯕ ꯌꯥꯗ꯭ꯔꯦ ꯈꯜꯂꯝꯃꯤ"꯫ ꯑꯗꯨꯒ ꯄꯥꯔꯤꯍꯜꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯁꯦ, ꯅꯪꯒꯤ ꯎꯆꯦꯛ ꯑꯁꯤ" ꯍꯥꯏꯗꯨꯅ ꯎꯆꯦꯛ ꯑꯗꯨꯕꯨ ꯂꯪꯉꯛꯏ꯫ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯅꯨꯄꯥ ꯑꯗꯨꯅ ꯎꯆꯦꯛ ꯑꯗꯨꯕꯨ ꯆꯣꯡꯈꯠꯇꯨꯅ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯎꯆꯦꯛ ꯑꯗꯨ ꯍꯦꯛ ꯐꯥꯈꯤꯕꯒ ꯄꯥꯔꯤꯍꯜꯅ ꯃꯤꯇ꯭ꯔꯪ ꯍꯩꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯄꯥꯏꯔꯝꯕ ꯃꯤꯇ꯭ꯔꯪꯒꯤ ꯆꯩ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯤꯇ꯭ꯔꯪ ꯍꯩꯔꯕ ꯅꯨꯄꯥ ꯑꯃꯗꯤ ꯇꯦꯅꯋꯥ ꯑꯗꯨꯕꯨ ꯄꯨꯟꯅ ꯅꯨꯡ ꯑꯣꯜꯍꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ 8 ꯑꯃꯗꯤ ꯄꯥꯔꯤꯍꯜ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯃꯣꯔꯦꯜꯗꯤ ꯊꯧꯅꯥ ꯐꯕ ꯃꯕꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤꯒꯤꯗꯤ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯑꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯗꯁꯨ ꯃꯊꯧꯅꯥ ꯐꯔꯕ ꯄꯥꯔꯤꯍꯜꯅ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯃꯃꯥ ꯃꯄꯥꯒ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯋꯥꯔꯤꯁꯤꯡ ꯑꯗꯨꯕꯨꯁꯨ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯕꯤꯔꯝꯃꯨ꯫